Hello everyone. Ngasi akong video na mapuduna lae. Ngasi video sina kaino haragadi egg curry thongmane. Egg hadi jerum thongmane ko. Ado siga jerum bazaar ma lere siga salad lere. Siga na champut ama lere chamthong ko. Ado mayam se ni ngasi gi mathen se chaba hawrage. Tampuran take. How ya? Ko how di letre. Mai khúc ông cái hay thì ngon. Là 우리 호시가 거 아예 호시가 나한테 고만다. 제가 다른 거니 매양수. 지금 건 얌라오 따이바. 마치 부라라오.
ꯈꯪꯗꯦ ꯃꯌꯥꯝ ꯉꯁꯤ ꯏꯟꯖꯥꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯈꯨꯍꯥꯎ ꯑꯃ ꯁꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯝꯊꯣꯡꯁꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯆꯥꯛꯀ ꯇꯣꯠꯂꯒ ꯃꯍꯥꯎ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯍꯥꯎꯗꯣ ꯌꯦꯡꯒꯦꯕ ꯑꯝꯇ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯏ ꯁꯤꯒ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤꯀꯣ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯑꯇꯩ ꯁꯨꯝ ꯍꯥꯏꯖꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ